मैम अखोगी ब्रो मंगाल R15 की गिव अवे में तौनी ना हाइजरम्बदो अखोई निमित हुमनी की ममांग दे वीडियो द थागतचग्रबनी अदुगा गिव अवे की नियम जे अखोइना मैम दसु ममांग दसु अमता तौनद्रिबगी खुतो अमा तौबने हाइबदी ममांग दे अखोइ लकी ड्रो नुं ड्रो स्माना ओतनबदी मी अतै गे दो हंदा की जिदे अखोइना कमेंट जे पिरमेनगा R15 ना कमेंट जे पिरमगा लाइक ख्वाइदगी याम कमेंट दो अदुदुना फर्स्ट तानी हाइबने हाइबदी अखोइगी खुदोंग चाबा अमने हाइब तारे हाइदि दाउ नतबिदे सिदि इसागी होनाजबे मखा होनाजबगी आइना पिरमे कमेंट दो आइना कना सी कमेंट त नंगना फोन जे पुथोयरगा कमेंट जे लिंक था यावनेबा शेयर तौथोगा ताउसी कमेंट जे लाइक तरो को हाइदि मागी होनाजबनदि मतुंगिना फर्स्ट सेकेंड जे खनबने लाइक याम हाइ तारे सिदा संग चाउ चाउदब लाइते हाइदि मागी होनाजबदुगिनेबा होनाजबदुगी तौबने अंदा कमेंट जे सुके मतिक यामे मी लिसिंग मरी हेना कमेंट पिको मी लिसिंग मरी मु हेना कमेंट पिबसिदा कोइ जे ngarang दे होना दम नोटबुक सिदा इसाले मैम जे लोइन मथांग मथांग चिंगला लाइक फाइदा याम जिंग जे नोटबुक त रिकॉर्ड लोइ तरे रिकॉर्ड तौ लोइ मतुंग जिदा मु खाइदगी याम जे मु खनकलकनेबा द कोइ गिव अवे जे गिदी मी मंगा खनगरबनिना खाइदगी लाइक याम मंगा जे खनजगत चरे अद कोइ गी खुत्त लेरे हजिक कोइ गी गिव अवे गी विनर मंगा से खुत्त लेरे अदुगा विनर जी लाउथोक्ट्रिङाइ मांगोइनना अखोइना हाइजनिंगबदी कोइ गिव अवे जे अखोइना नुपा खक्तगिनेना तौबसु नते अदगिदि नुपीगी येंगदबिदा तौबसु नते अखोइगी सामना हारबदा अखोइ प्रोटीन हाइसतबु हुजिकान्दी नुपीजु जिम सानबा लोइना लेरे नुपाजो अनमना लोइ सानरंद्रगजु अदोंगी हाइफेट प्रोटीन गी जिम गी सप्लीमेंट हाइबसितबु जिम सानबा खक्तन चानि हाइबा लैतेबा सोम नाहाक वाकिंग दा वाइरमदा वाकिंग चेलोनी बुक्तन नुतन इन एक्सरसाइज समसाइज तौरगा सम प्रोटीन हक्तन चाबदी यामना कानाबा पोट ओइबना अखोइना हक्चांग फनबगी लमदो ओइना सुमाइना आइडिया जे पुसनजरकपनी अदुगा आइडिया जे सुमाइन तौबजिदा अखोइगी स्पॉन्सर तौबिरैबा अखोइगी प्रोटीन जिबु स्पॉन्सर तौबिरैबा अखोइगी प्रो प्रोटीन हब थबाल ओक्रमनाजु अदुइ तारगदी आइज माजो अंगम मतिंग पांगे हारगा मा स्पॉन्सर सुमाइना तौबिरकपने अदुइ दमुता जे याम थागतसै प्रो प्रोटीन हब थबाल अदो मथंग तारकपददी गिव अवे जे मैमना जो हारे नुपी गे जो हनकती याम नुंगाइतबा मी जावेबको हाइदि नुपाइ खक्तगी तौवे अदैदि मीना जो मैम हाइदि थबा अमा तौबा मतमदा पेनबजु लेगनी पेनदबजु लेगनी अदे एस केनो लकी ड्रो तौजी अदु मैम अदैदि अमना अदु मैमदा ताबा याबा नते अखोइना सुम होय ता लौदि लौसलि कानाबा फबा अदु लोइ ताबा याबदि नते हाइबगी मीनिंग दि बस अखोइना तौगि थबक सुदा मैमना सी अमना मा हाकन अमना मा हाकन मैमदो लोइना तौलेगदि चयेनबा मन थोकनेबा अदुना अखोइना लाइक याम जोइना खंजरे अदा मथंगी तारकपा गिव अवे ददि मैम सिदा येना चावबा चावबा तौबो ngमजो इजगे मैम जो दुम लेप लेतना सपोर्ट तौबियु अखोइगी ब्रो मंगाल R15 की चैनल जो सपोर्ट तौबियु मथंगदि सिदगी हेनबा अखोइगी नुपाजु नुपीजु ओइबा अखोइगी यूनिसेक्स ओइबा गिव अवे हाइतार हन मोइना प्रोटीन हाब जो नुपारोम लोइ खनगे मथंगदि कनोम लोइ तौरसि फुलप नुपीजु नुपाजु लोइना मग या गिव अवे सादन तौरसि अदु इन सादन तौरसि का अदुदि जिक्ति मक्ता मांगहनदबिदा अखोइ गिव अवे की रिजल्ट सिंग असि हाइदोक्चरगे हाइदो जै अदुदि मिस वर्ल्ड मिस्टर वर्ल्ड की हाइदो पे मोंगदको अदुगने जो विनर लाउथोक्ट्रिङाइना कमता हाइजोगे आइना हाइदो हारकदबा मिंगजे मी मंगागी मिंगजे हारकनिदना मी मंगाई मिंग हारकपसिदा अखोइगी मागी कमेंट पिरम्बा मागी कमेंट का माई चैनल की मिंगदो सिदा थोलमगे कमेंट पिरमदो होरेन अखोइना पाथोरा कांदा अदो अखोइना हेक हाइदोख्रा मतुंगदा सिगी वीडियो जिगी डिस्क्रिप्शन नत्रगा इंस्टा कमेंट अखोइगी इंस्टाग्राम की लिंक हापचरमगेबा अदुदा अदोमदोंगी इसागी फोन नंबर गा लेबम दे हाइदर जारेको फोन नंबर गा प्रूफ हाइतारे आईडी अखोइना सिदा पाथोरकदबा मिंगजे फेक आईगी मिंग साजनरगा मिंग उन्थोगा थारकु जावकनिबा हाइदि मीजे तमंगा मनते नत्रा अदुना प्रूफ हाइता आइना सुमाइना कमेंट पीग्रगा इसामक्की चैनल दे कमेंट पीरगा लाइक सुमाइना फंगेना मागी चैनल द स्क्रीनशॉट अमगा फोन नंबर अमगा अखोइगी ब्रो मंगान R15 की इंस्टाग्राम चैनल दा मेसेज थाजन बिरो अदु इतारगदी सिदा मिंग पाथोय आइजुना जो एकता पीगदौ नतेको हाइदि मोइना माना थारै प्रूफ तो चुम्मेना वेरिफिकेशन तौर मतुंग द पिजगदोइने यारे अदुदि जि लाउथोक्चरजि मतम या मंगनदबिदा अखोइगी 5th विनर यस विनर तागिबसिदि अखोइ कना ओरमगनी हाइबा मतमदा रोहन असेम H4E अना सिदा मैम कमेंट जे थोन जे तो अदो अखोइना कमेंट जे पुश तौग्रबनी को ngasi पुश तौ संजग्रबनी नत्रगदि कमेंट जे सुम लेपतना लाकनी हाइबई दमकता अखोइ निमित अहुम खक्तने मतम पीजे अखोइना सि हाना जो मांगजोंना ना हाइहौद्रे अदो जो he got light मागी लाइक असिना मैम
183 ꯂꯥꯏꯛ ꯐꯪꯉꯒ ꯐꯪꯉꯦ. ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ 5 ꯁꯨꯕ ꯇꯥꯔꯦꯀꯣ ꯑꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯦꯟꯁꯤꯌꯦꯜ ꯋꯦ 1 kg ꯑꯃ ꯐꯪꯖꯔꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯑꯁꯤꯕꯨ ꯀ꯭ꯂꯦꯝ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯁ ꯈꯣꯏꯁꯤꯁꯨ ꯀꯔꯤ ꯍꯥꯏꯅꯣ ꯀꯩꯅꯣ ꯈꯣꯏ ꯑꯃ ꯇꯥꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯑꯁꯤꯕꯨ ꯀ꯭ꯂꯦꯝ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯥꯏꯔꯤꯕ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯆꯦꯅꯦꯜꯒꯤ ꯏꯁꯀ꯭ꯔꯤꯟꯁꯣꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯀꯣ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜꯒꯤ ꯏꯁꯀ꯭ꯔꯤꯟꯁꯣꯠ ꯄ꯭ꯂꯁ ꯅꯪꯅ ꯄꯤꯈꯤꯕ ꯀꯃꯦꯟꯗꯨꯒꯤ ꯏꯁꯀ꯭ꯔꯤꯟꯁꯣꯠꯀ ꯂꯣꯏꯅꯅ ꯊꯥꯖꯟꯕꯤꯔꯛꯑꯣ ꯃꯊꯪꯗ ꯃꯔꯤꯁꯨꯕ ꯋꯤꯟꯅꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯇꯣꯡꯕꯝ ꯕꯦꯅꯁ ꯑꯗꯨꯒ ꯃꯥꯒꯤ ꯐꯪꯈꯤꯕ ꯂꯥꯏꯛꯅ 227 ꯂꯥꯏꯛ ꯐꯪꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯃꯔꯤꯁꯨꯕ ꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯇꯣꯡꯕꯝ ꯕꯦꯅꯁꯅ ꯐꯪꯒꯗꯕ ꯄ꯭ꯔꯥꯏꯁ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯏꯇ꯭ꯔꯥ 1 kg ꯑꯃ ꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯋꯤꯟꯅꯔ ꯇꯥꯔꯤꯕꯁꯤꯗꯤ ꯀꯅꯥ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯤꯡꯁꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃꯒꯤ ꯃꯃꯤꯡꯗꯤ ꯃꯥꯟꯕ ꯑꯗꯨꯒ ꯑꯣꯏꯗꯕ ꯃꯃꯤꯡꯅ ꯊꯣꯡꯒꯥꯝ ꯖꯨꯅꯥꯜꯗꯣ ꯍꯥꯏ ꯔꯣꯅꯥꯜꯗꯣꯒ ꯅꯠꯇꯦꯀꯣ ꯊꯣꯡꯒꯥꯝ ꯖꯨꯅꯥꯜꯗꯣ ꯑꯗꯨꯒ ꯍꯣꯏ ꯃꯥꯒꯤ ꯂꯥꯏꯛ ꯑꯁꯤꯅ ꯁꯤ ꯍꯥꯏꯐꯦꯠ ꯄꯥꯊꯣꯛꯄꯤꯔꯣ ꯃꯥꯒꯤ ꯂꯥꯏꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ 322 322 ꯂꯥꯏꯛ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯥꯅ ꯑꯍꯨꯝꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯂꯥꯏꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯑꯍꯨꯝꯁꯨꯕ ꯋꯤꯟꯅꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯐꯪꯒꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯏꯇ꯭ꯔꯥ 1 kg ꯑꯃꯅꯦ ꯑꯗꯨꯒ ꯀ꯭ꯔꯦꯇꯤꯟ ꯑꯃꯅꯦ ꯃꯊꯪꯗ ꯁꯦꯀꯦꯟ ꯋꯤꯟꯅꯔꯗ ꯇꯞꯇꯅ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯦꯁꯦꯖ ꯊꯥꯖꯟꯕꯤꯔꯛꯄ KK ꯂꯩꯆꯣꯟꯕꯝ 8886 ꯍꯥꯏꯅ ꯍꯥꯡꯉꯦ ꯃꯥꯒꯤ ꯂꯥꯏꯛ ꯑꯁꯤꯅ 354 ꯂꯥꯏꯛ ꯌꯥꯝ ꯐꯖꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ KK ꯂꯩꯆꯣꯟꯕꯝꯅ ꯑꯅꯤꯁꯨꯕ ꯋꯤꯟꯅꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯐꯪꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯦꯟꯁꯤꯌꯦꯜ 2 kg ꯑꯃ ꯑꯗꯨꯒ ꯒ꯭ꯂꯨꯇꯥꯃꯥꯏꯟ ꯑꯃ ꯐꯥꯔꯁ ꯋꯤꯟꯅꯔ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯇꯥꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯇꯥꯈꯤꯕ ꯋꯤꯟꯅꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯥꯖꯗꯦ ꯃꯥꯁꯦ ꯃꯅꯤꯡꯗꯁꯨ ꯂꯩꯔꯝꯃꯦꯀꯣ ꯑꯩꯈꯣꯏꯅ ꯆꯤꯡꯈꯠꯂ ꯌꯦꯡꯕꯁꯤ ꯃꯃꯥꯡꯗꯒ ꯂꯩꯔꯝꯗꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ KKꯅ ꯇꯥꯔꯦꯅ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯗꯤ KK ꯂꯩꯆꯣꯟꯕꯝꯅ ꯇꯥꯔꯦ ꯀꯥꯏꯅ ꯈꯜꯂꯝꯕꯅꯤꯅ ꯍꯩꯁ ꯃꯤ 4,000ꯁꯤꯕꯨꯅ ꯑꯩꯈꯣꯏ ꯉꯔꯥꯡꯗꯤ ꯌꯦꯡꯈꯠꯂꯛꯄꯅꯦ ꯁꯨꯝ ꯇꯝ ꯆꯤꯡꯉꯀꯥꯟꯗ ꯃꯥꯁꯦ ꯌꯥꯎꯔꯝꯃꯦꯕꯀꯣ ꯑꯗ ꯃꯥꯅ ꯐꯥꯔꯁ ꯇꯥꯔꯝꯃꯦ ꯐꯥꯔꯁꯀꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯐꯥꯔꯁꯁꯦ ꯂꯥꯎꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏꯅꯁꯤꯗ ꯄꯥꯊꯣꯛꯆꯔꯤꯕ ꯃꯤ 5ꯁꯤꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯖꯁꯦ ꯑꯃꯇꯪ ꯀ꯭ꯂꯦꯝ ꯇꯧꯔꯛꯇꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯅꯧꯅ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯇꯔꯤꯗ ꯑꯣꯏꯅ ꯇꯧꯊꯣꯛꯈ꯭ꯔꯁꯦ ꯃꯣꯏꯒꯤ ꯃꯤ 5ꯁꯤꯅ ꯍꯥꯏꯗꯤ 5ꯃꯛ ꯂꯥꯛꯑ ꯀ꯭ꯂꯦꯝ ꯇꯧꯔꯒꯗꯤ ꯐꯔꯦ ꯀꯩꯒꯨꯝꯕ ꯀ꯭ꯂꯦꯝ ꯇꯧꯕꯤꯔꯛꯇ꯭ꯔꯒꯗꯤ ꯄ꯭ꯔꯥꯏꯖꯇꯣ ꯂꯦꯝꯃ ꯂꯩꯍꯧꯗꯣꯏꯅꯦꯕ ꯑꯔꯦꯝꯕꯗꯣ ꯑꯩꯈꯣꯏ ꯂꯣꯇꯔꯤ ꯇꯧꯊꯣꯔꯛꯑꯅꯤ ꯑꯗꯨꯒꯤꯁꯨ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯑꯗꯨꯗꯤ ꯐꯥꯔꯁ ꯋꯤꯟꯅꯔ ꯇꯥꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯁꯦ ꯃꯥꯒꯤꯁꯦ ꯃꯁꯥꯏ ꯃꯤꯡꯗꯗꯤ ꯍꯥꯡꯗꯦꯀꯣ ANL Creation 4148 ꯍꯥꯏ ꯃꯥꯒꯤ ꯐꯪꯈꯤꯕ ꯂꯥꯏꯛ ꯑꯁꯤꯅ 388 ꯂꯥꯏꯛ ꯐꯪꯗꯨꯅ ꯃꯥꯅ ꯐꯥꯔꯁ ꯋꯤꯟꯅꯔ ꯑꯣꯏꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯤꯞ ꯑꯋꯦꯁꯤꯒꯤ ꯃꯥꯅ ꯃꯀꯣꯛ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯐꯪꯒꯗꯕ ꯄ꯭ꯔꯥꯏꯖ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯏꯇ꯭ꯔꯥꯒꯤ 2 kg ꯑꯃꯅꯦ ꯑꯗꯨꯒ ꯀ꯭ꯔꯦꯇꯤꯟ ꯑꯃꯅꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯀ꯭ꯂꯦꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯦꯁꯦꯖ ꯊꯥꯖꯟꯕꯤꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯤ ꯆꯦꯅꯦꯜꯒ ꯀꯃꯦꯟꯒ ꯏꯁꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯒꯤꯞ ꯑꯋꯦꯒꯤ ꯔꯤꯖꯜ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯗꯁꯨ ꯑꯩꯒꯤꯁꯨ 200Kꯗꯤ ꯌꯧꯗꯣꯔꯕꯅꯦꯕ ꯈꯔꯗꯤ ꯋꯥꯠꯂꯤ 130Kꯕꯨꯗꯤ ꯌꯧꯔꯕꯅꯦ 200K ꯌꯧꯗꯣꯔꯦ 200K ꯌꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯒꯤꯞ ꯑꯋꯦ ꯑꯃ ꯇꯧꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯕ꯭ꯔꯣ ꯃꯉꯥꯜꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯩꯕꯨꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀꯤ ꯇꯧꯕꯤꯃꯜ ꯈꯪꯖꯕ ꯑꯣꯏꯅ ꯌꯥꯝꯗꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯁꯨꯝ ꯒꯤꯞ ꯑꯋꯦ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯒꯤꯞ ꯑꯋꯦꯗ ꯍꯥꯏꯗꯤ ꯐꯥꯎ ꯍꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯗꯤ ꯋꯥꯈꯜ ꯋꯥꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯅ ꯊꯨꯡꯍꯜꯂꯝꯗꯕꯁꯨ ꯌꯥꯏ ꯃꯣꯏ ꯑꯄꯥꯝꯕꯗ ꯇꯧꯈꯤꯗꯕꯁꯨ ꯌꯥꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯑꯣꯏꯔꯦ ꯃꯊꯪꯗ ꯃꯊꯪꯒꯤꯁꯨ ꯆꯥꯟꯁ ꯃꯌꯥꯝ ꯂꯩꯔꯤ ꯆꯥꯟꯁꯇ ꯑꯗꯣꯝꯁꯨ ꯐꯥꯎꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯇꯦꯟꯁꯟꯖꯔꯒꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯄ꯭ꯔꯥꯏꯖ ꯌꯦꯟꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯋꯤꯟꯅꯔꯁꯤ ꯃꯁꯛꯁꯦ ꯇꯥꯛꯊꯣꯛꯁꯦ ꯔꯤꯚꯤꯜ ꯇꯧꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯣꯏꯁꯟꯒ ꯍꯪꯉꯒ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯀꯌꯥꯗꯒꯤ ꯌꯦꯡꯉꯛꯈꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯔꯤꯛꯁꯦ ꯈꯣꯝꯈꯤꯕꯅꯣ ꯀꯌꯥꯝ ꯅꯪ ꯂꯥꯏꯔꯤꯛꯁꯦ ꯈꯣꯝꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯣ ꯃꯥꯒꯤꯁꯨ ꯁꯨꯃꯥꯏꯅ ꯍꯪꯉꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃ ꯊꯥꯒꯠꯆꯔꯛꯀꯦ ꯄ꯭ꯔꯥꯏꯖ ꯌꯦꯟꯊꯣꯛꯄ ꯅꯨꯃꯤꯠꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ